ngasi nungdaram phongbasi phongi maru oibo content khara khatang lokhacharaga mayam da share tawjage khagempali pankha ningom lairakta imung amagi miyoi kunga mathoi positive oire covid care center da lairiba anabasing ningthi nuaina layeng bidre haina wakalakli Manipur da Ahanba Oina COVID-19 imung amagi miyoi kunga mathoi positive oiduna hauzik tuan ba covid care center da layeng bagi thapak chathari makhoi ba layeng bagi thabak chathari ba covid care center da su mari lainaba singna ningthi na ana layeng bidre habi wakat pauksi asida telephone ki khuthang na phungdorakli imung amagi miyoi kunga mathoi positive oidiba si Imphal West Kaisamthong kendra gi manungsa na khagempali pankha ningom lairakta leiba pochangba sagai kulupni Posangmam sagai gi imung amagi masul manaw singda punna miyoi kunga mathoi positive oirakpani positive oiba sida power department na section officer Oina thabak tawriba mathau masa khanglaba officer amasu yauri SO asina pauksi asiga telephone wari sanaba matamna phongdorakhibadi makhoi gi imung na miyoi ama positive oirakhi madugi matungda makha tana imung manunggi miyoi sing covid-19 test tawnaba haijabada sarkar gi mari leinaba authority na tabikhide matam chana test tawbikhide adobu imung manunggi miyoi singna yamna kana hotna duna hokiba August tang kunga mangada medical department ki covid-19 tawgadaba mobile unit ki kambu sing kauduna masagi sumangda imung manunggi miyoi sing covid-19 test tawda miyoi kunga mothoi positive oire haba confirm tawki hauji posangmam sagai gi imung asi khuntak lan sibaga sat manaba haibadu oire positive oiraba miyoi sing asi lamoi khonang khongda leiba covid care center miyoi taraga mapan aduga miyoi ahumna atopo covid care center da leiduna layengbugi thabak chathari haiki magna makhata na thamoi sokna phungdokhibadi lamoi khonang khongi covid care center asida mak masamak yauna imung manunggi miyoi sing amadi atai miyoi kya leiriba asida mari leinaba authority na layengbugi thabak ningthi nuaina tawbide phangli ba haiba busak ensang breakfast amadi thaknaba ising khaktani layeng lingai mata masida pizza bhamthopa hidak langthaksu pizzade supnagi mask hand sanitizer amadi mari leinaba potlam sing yumda kaisam thonggi MLA oibata natana health minister oiriba Jayantu Kumar da haijabadagi mathau taba potlam sing ning thinbirakhi hairi mana makhata na phungdokhibadi makhoina lairiba lamoi khonang khongi covid care center asi yamna sathina mole toilet tagi sen tharakpa amotpa isingna loglok law mafamda anabasing thamjinbagi phibamda laire matam kuina sengdok pidabadagi layengduna lairiba mayam hogduna sit sengbagi thabak sathari maduna mari leinaba sarkar gi authority singna mapung phaba covid care center ama ohenduna layengbagi thabak hidak langthak amadi atai sana thaknaba potlam sing matam sana pibiduna layengbinabasu apel tawki nakala maromda khagempali pankha ningom lairakta imung amagi miyoi kunga mathoi covid-19 na positive oikiba asida thangnaba mafam singdasu akanba section thorangi thabak lokhatkhre ngarang pisum ningom lairakta leiba miyoi humphugani pan covid test tobagi thabak sathaki maduda miyoi humphugani pan mak negative oiki makha tana lekai asigi miyoi singna mari leinaba authority da covid test takthokhan pamli hauji containment zone lokthokhtuna section thorangi thabak lokhatuna lairi hairi yamna nungaitaba pawmana khagempali pankha ningom lairak amadi pisum ningom lairak ki miyoi singna tangai phadana ana ayek mari leinana hidak langthak leiba tholakbada phawba positive oiba mafamdagi tholakpa miyoi singni haina miyamna akhaba miyengbibada natana sathok chasin tawba phawbada athingba thamba yawre haina supaw sina makhatana phungdorakli atopa maruoiba paw manamuk lupa kor taresang na sana kunungda singi ningthau singi thungpham guest house sapam CM Birena yengsinkhre State Minister N Birena luchingba chungsinaba sarkar asigi matamda Manipur ching amasung tam anigi mari aduki matik phagalakpaga loinana masin mana oibagi asetpa mari adu thamba ngamlakli singda lairiba singi ningthau singna tampaki lamda amadi sana kunungda lakpada laifam laitabagi awabadu kokhanabagi damakta sana kunung complex asida lupa kor tare rom sangna singi ningthau singe thungpham yum haina mingthonba matamga sunaraba guest house ama sanabagi thorang athubo matamna pakhet kadawri guest house asi sanabagi damakta ngasi Chief Minister N Birena luchingba team ama sana kunungda satuna guest house sapam hakthingna yengsinkhre Chief Minister gi yengsin khongsat aduda Lok Sabha gi MP RK Ranjan MLA Saitabata MP ningthaula sema sana jawa amadi mari leinaba Manipur Police Housing Corporation gi engineering sing amadi DC Imphal West na singba official kya su loinakhi Chief Minister gi Facebook account thagalapa warol gi matung ina sagadoriba guest house asi fit humdra amadi fit nipu park jawu oigani loinana ground floor yaroga mathol ahum gi building oigani building asigi mathak thangba sarukta
Songabon gi saruk amasu yawgani building asigi blueprint mari lainaba architect na yekpa loire sana kunung de guest house asida sabagi pandam thamlibasi Manipur gi singi lamdam da lairiba ningthau singna matam gi oina mera sorel hobagi thauram atai sing tam amadi lamdam asigi nat ka mari lainaba thauram sing pangthok pada saruk yaba lakpada laifam leitabagi awaba yamna sauna mayonare masi ko hanabagi damakta guest house asi sanabagi thaurang lokhalakpani hainasu paw sida makhatana phungdorakli atopa maruiba amasum yamna nungaitaba paw manamo jiribam gi security personnel kunga matho yawna miyoi kunga taru covid-19 positive oire jiribam district ta matam khara covid-19 na positive oiba migi masing hantharuraba matungda handak nauna positive oiraba migi masing hengalakli ngarang jiribam district ki tungan mafam dagi miyoi samaga kun covid-19 test tawbagi thabak sathaba matamda police personnel kunga mathu yawna punna miyoi kunga tar covid-19 positive oire haina se medical officer jiribam dagi phangba paw man hairi jiribam gi babupara da leba sub district hospital miyoi sing asi rapid antigen test sathabada police personnel kunga mathu amadi misam taru asi covid-19 positive oire haba confirm tawkibani anaba sing asi jiribam gi Harinagar da hangba covid care center da thamduna layengbi thabak satakre miyoi sing asi ga sokna samnarama miyoi sing masak khangdoklaga covid-19 test tawnabagi thabak su makha tana sathanaba thabak thorang paikhatli loinana ngasi jiribam gi oina misa manga positive oikhibadagi makhoina lairamba mafam sing haibadi NIC Kalingar Usakhonda mafam ani Gola khonda mafam ama dibong khunau da ama amasum containment zone oire haina ngasi DC jiribam na order ama thokra haina spouse na makhatana phungdorokli pause lusilakpa oina amasum marak thana mapan gi oiba content masang khatang mayam da share tawjaramge Puducherry gi health minister Maladi Krishna Rao na hospital gi toilet sengdokre Bharat ki manung da lairibi state ama da union territory singi sarkar na covid-19 laisat thengnanaba thabak lokhotliba asigi manung sana Puducherry gi health minister oiriba Maladi Krishna Rao na hokiba thangja numita India Gandhi Government Medical College Hospital gi phibam masamok satuna hakthingna yengsinki loinana hospital aduda lairiba anaba singi apen gi wakat sing adu su makna takhi hospital adugi covid ward sangduna minister asina yengsinba matamna ward aduda lairiba toilet sing yamna mona lairamba thenaki khudakte health minister asina hospital authority da khanganduna PPE na singba pohalaki PPE adu health minister na lisilaga toilet sengna ba brush amadi mari lena ba hidak langthak sing pohalaktuna masamang na toilet adu tarutana na singdopagi thabak sataki hairi hospital asigi covid ward lairiba toilet asi numit humnimu mochinduna lairakpada mari lena ba staff sing sit sengdana laikiba adu angak poiki matam sana sit sengna ba poktaksu minister na pi khen spokes na makhatana phungdorokli ngasigi di myam video si matang sai lusinjrage aduga he yung ata myam video upload tawjarage and thank you.